Roslyn Hiyanugi manakta changsinbina khaw ama pisili. Hiyanuna haima kari no ne noina puraklisibo. Roslyn na mama yansang napini pabungna chaba yaba kari no kharasu leirakpani. Hiyanuna haima leiraktrasu yaba potsibo. Ado lawse chakadu chathoknaba tawala warigadu konna sannaro. Roslyn na ohoi mama Makoy pulap chak chanaba haidana kitchen room lomda chakre. Somdana now James na kai haidamo Jack na Monday numitagi school adum ka doira nang James na kai na tamo Monday numitagi school chatredi Sunday numitagi wina chalaira Jack na as nang shubo ko aina haidi Monday day dum ka doira haiba tan ro Monday day dum ka doido James na kai tandoi baide tanbide na handati tamo aidine ko hamna kabado adaidane nupi matang warsu inghoradamne nanang nupi oina Jack na thiro masaka do iti tv yamanga do jojobi negro ko chubi do adu ne fangjira nangidi James na aya tamo adudi hinandro adudi ne tamugi ne ojero Jack na no aidi pamjadre du gamata James na adu oiragana ge oina olodana nupaga koiro adudi fanabum fajani ne nairo kaino leigatu konjilaga Jack na ho adudi ne nang hektor nangdi phanabu mani ne asi haraga Jack ki rukhamda khupang amurak thajili James na ngamdre aidi tamoda takpi be wani kaidorage yare hoi manba to ai rohit ko lo toro kainu tange James na haung kaino Jack contact list sangduna rohit ke number aduda call tawshili adubu tawriba call adu receive sungtok tor kidre Jack na ai pakhalak tabiga tawine masi phishuri machase kaidau leiriba janne James na oh tumlam niye tamo tabu tum dabai wani Jack na hariba nangdi phajana tumiko James na hoi ani du marai yetna dana masa gi mobile du da game sanari somdana ngahaki matang rohit tu hogatle aduga phone du yengbada Jack ki miss call ama leiramba aduda call back tawshili Jack na masigi sanakaba manbisi amu call back tawraine Jack lakliba call du receive sat tawi rohit na call tawrambro na Jack na tawraklame rohit na kai leirage Jack na kashmite da ado school du nang Monday numite dum ka doiraba Rohit na aisu kase ran khalambane ado kase hairo Jack na hoi ada tai he Rohit na hoi ado khangbro ko akhoi Suresh do uhinau manbudo Jack na kaidorage haise Suresh na Rohit na ho mana nei leire haiba Jack na kaidorino hairaga Rohit na ho adu bro akhoi chanbida mana pami ye kojarage ye oda aina masada hangu haikibane buko ado hosisne akhoi chanbina yagar maleba Suresh na fruit kaleratana kainu yam tawkhrabani Jack na wa yamna shinkibe wani ne dudi Rohit na adune aidi nupada sidawra haiba Jack na khangni dudi thengera kan laknage Rohit na hoi langa salo ado school do soinagum siko Monday do Jack na hoi Rohit na ado bai ai thame ko ngakta tumkhigeba Jack na hoi bondu thame ko tumjaro ani du call thamna khibaga Jack na James ta onsilaktuna now khangro Suresh do khombra Rohit hoigi manau nupi chanbi duga koina rege James na phare kaino dude yam nei re kaino uphol ta khai nei khre somdana laija hoido chak sing toklaba matung pulap phamli laija gi ka duda hiya nudi kitchen da leire laija na ado handak marasa aise kainom tawrebo Roslyn na kaidoragini nangba kaidorino ba thaja su hanglai kaidorino ne khosam phajabisiba thajana hoi bema omlaga thamada yamna wabani adugi shuru ko haidoro kaidoroge khoida LC su ipike pikai wari du yosilai che lai se nungsi wakhalda yamna tabu malida lajna tawde kaidino LC na chena fana lolasu chegi maithungda tare chena loliba wado lajana is kai tariba Elsina
ꯈꯪꯗꯦꯗ ꯑꯩꯁꯨ ꯁꯨꯝ ꯍꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯂꯥꯏꯖꯅ ꯌꯥꯁꯦ ꯅꯪꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯌꯦ ꯊꯥꯖꯅ ꯇꯥꯛꯑꯣꯛꯂꯒ ꯈꯨꯝꯂꯛꯏ ꯍꯩꯕꯅꯦ ꯍꯟꯅꯨꯕꯤ ꯃꯔꯥꯏꯝ ꯍꯦꯟꯕꯅꯦ ꯁꯣꯏꯗ꯭ꯔꯕꯅꯦ ꯃꯥ ꯅꯣꯡꯃꯗꯤ ꯑꯍꯩꯃꯟꯁꯤꯡꯃꯟꯗꯅ ꯄꯁꯪ ꯇꯧꯕ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯑꯦꯜꯁꯤꯅ ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯗꯤ ꯔꯣꯁꯂꯤꯟꯅ ꯍꯥꯏꯔꯣ ꯍꯥꯏꯕꯅꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯇꯛꯁꯤꯟꯕꯗꯒꯤ ꯂꯥꯏꯖ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯪꯂꯥꯟꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯄꯨꯛꯅꯤꯡ ꯄꯥꯝꯃꯣꯏꯅꯐꯝ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯅꯣꯡꯃꯇꯁꯨ ꯂꯥꯏꯖꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯑꯣꯡ ꯃꯇꯧ ꯎꯔꯛꯇ꯭ꯔꯤꯕ ꯔꯣꯁꯂꯤꯟ ꯑꯃꯗꯤ ꯊꯥꯖ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ ꯊꯥꯖꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯍꯥꯏꯕ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯁꯤꯕꯣ ꯑꯩꯒꯤ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣ ꯗꯥꯝꯆꯥ ꯀꯥꯏꯅꯒ ꯐꯅꯕꯨ ꯐꯖꯔꯤꯌꯦ ꯃꯥꯒꯤ ꯈꯨꯑꯣꯏ ꯆꯥꯏꯁꯦ ꯊꯥꯖꯅ ꯑꯁ ꯃꯥꯒꯤꯁꯦ ꯀꯔꯤ ꯐꯤꯂꯝꯗꯅꯣ ꯑꯃ ꯌꯥꯎꯔꯝꯅꯤ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏꯗꯒ ꯁꯥꯟꯅꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨꯅꯦ ꯑꯦꯜꯁꯤꯅ ꯑꯁ ꯌꯥꯔꯦ ꯆꯦ ꯔꯣꯁꯂꯤꯟ ꯇꯣꯛꯎ ꯌꯥꯔꯦ ꯑꯗꯣ ꯆꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯈꯪꯖꯍꯧꯕ ꯌꯥꯏꯗꯅ ꯔꯣꯁꯂꯤꯟꯅ ꯑꯉꯥꯡ ꯅꯨꯡ ꯑꯃꯀꯣ ꯌꯥꯎꯖꯅꯤꯡꯉꯗꯅ ꯊꯥꯖꯅ ꯌꯥꯎꯖꯅꯤꯡꯕ ꯄꯣꯠꯅꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯁꯤꯡꯖꯨ ꯃꯌꯥꯠ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯦꯜꯁꯤꯅ ꯀꯨꯁꯤ ꯑꯩꯗꯤ ꯅꯣꯏꯗ ꯍꯪꯕꯁꯨ ꯅꯠꯇꯅ ꯆꯦ ꯂꯥꯏꯖꯗ ꯍꯪꯖꯔꯒ ꯅꯣꯏꯅ ꯁꯤꯡꯖꯨ ꯃꯌꯥꯠ ꯑꯣꯏꯔꯤꯗꯤ ꯊꯥꯖꯅ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯀꯣ ꯉꯁꯤ ꯁꯣꯏꯔꯣꯏꯗꯣꯏꯅꯤ ꯂꯥꯏꯖꯅ ꯌꯥꯔꯦ ꯇꯣ ꯑꯉꯥꯡ ꯍꯥꯏꯁꯤ ꯆꯨꯝꯗ꯭ꯔꯣ ꯔꯣꯁꯂꯤꯟꯅ ꯃꯤꯆꯪ ꯀꯣꯏꯈꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯦꯜꯁꯤ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯔꯩ ꯑꯗꯨ ꯆꯥꯡꯅ ꯇꯤꯡꯊꯣꯛꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯈꯤ ꯊꯥꯖꯅ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯀꯃꯥꯏꯅ ꯁꯣꯛꯂꯤꯅꯣꯕ ꯂꯥꯏꯖ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤꯗ ꯊꯥꯖ ꯔꯣꯁꯂꯤꯟꯅ ꯑꯗꯨ ꯃꯇꯦꯛ ꯑꯃꯗꯤ ꯂꯤꯔꯛꯄ ꯌꯥꯏꯅ ꯑꯩꯈꯣꯏꯗ ꯑꯦꯜꯁꯤꯁꯨ ꯍꯥꯏꯔꯛꯏ ꯆꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯂꯤꯕꯤꯔꯛꯎꯗꯅ ꯂꯥꯏꯖ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯁꯝꯂꯞꯅ ꯂꯤꯔꯤ ꯋꯥꯔꯤ ꯑꯁꯨꯝ ꯂꯤꯔꯝꯕꯗꯒꯤ ꯊꯥꯖꯅ ꯃꯔꯛ ꯁꯠꯊꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯅꯁꯛ ꯐꯖꯕꯤꯌꯣꯒꯦ ꯅꯁꯛꯇꯣ ꯐꯖꯔꯗꯤ ꯑꯗꯨꯝ ꯂꯛꯅꯔꯛ ꯇꯥꯕ ꯂꯥꯏꯖꯅ ꯑꯩ ꯋꯥꯔꯤ ꯂꯤꯕ ꯇꯣꯛꯑꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯤꯁꯦ ꯂꯤꯈꯣ ꯍꯥꯏꯕ꯭ꯔꯥ ꯔꯣꯁꯂꯤꯟꯅ ꯀꯩꯅꯣꯍꯦ ꯃꯁꯤ ꯅꯨꯄꯤꯁꯤꯃ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯅꯪꯅꯦ ꯅꯨꯄꯥꯒ ꯑꯃꯠꯇ ꯖꯅꯔꯣꯏꯀꯣ ꯂꯥꯏꯖꯅ ꯑꯣꯍꯣ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯔꯤ ꯇꯣꯛꯑꯦ ꯑꯦꯜꯁꯤꯅ ꯆꯦ ꯂꯤꯔꯛꯑꯣꯕꯁꯦ ꯃꯣꯏ ꯇꯥꯗ꯭ꯔꯁꯨ ꯑꯩ ꯇꯥꯒꯦꯕ ꯆꯦ ꯔꯣꯁꯂꯤꯟꯒ ꯆꯦ ꯊꯥꯖꯒ ꯊꯣꯛꯈꯤꯕ ꯌꯥꯔꯅꯤ ꯔꯣꯁꯂꯤꯟꯅ ꯊꯥꯖꯅ ꯅꯝꯁꯤꯜꯂꯛꯁꯤꯅꯦ ꯑꯉꯥꯡ ꯅꯪ ꯍꯩꯄꯥꯗꯤꯕꯀꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ ꯏꯕꯦꯝꯃ ꯃꯈꯥ ꯇꯥꯔꯣ ꯌꯥꯔꯦ ꯔꯣꯁꯂꯤꯟꯅ ꯃꯈꯥ ꯇꯥꯔꯣꯁꯦ ꯑꯩꯈꯣꯏ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏꯕ ꯂꯥꯏꯖꯅ ꯑꯍꯣꯏ ꯑꯗꯣ ꯍꯟꯗꯛ ꯃꯨꯛꯀ ꯃꯔꯛꯀ ꯊꯠꯂꯛꯑꯕ ꯈꯪꯅꯤ ꯅꯣꯏ ꯅꯈꯅꯥꯎꯗꯨꯗꯅꯦ ꯉꯥꯔꯩ ꯆꯦꯅ ꯂꯦꯡꯒꯗꯧꯅꯤ ꯊꯥꯖꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯉꯝꯗꯤ ꯉꯝꯃꯣꯏꯗꯕꯗꯅꯦ ꯀꯤꯔꯒ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯦꯜꯁꯤꯅ ꯆꯦ ꯔꯣꯁꯂꯤꯟꯒ ꯑꯩꯈꯣꯏ ꯆꯦꯒ ꯆꯨꯞꯆꯥꯞ ꯄ꯭ꯂꯤꯖ ꯂꯥꯏꯖꯅ ꯌꯥꯔꯦꯀꯣ ꯋꯥ ꯉꯥꯡꯅꯔꯛꯑꯅꯨ ꯑꯩ ꯃꯈꯥ ꯍꯥꯏꯔꯛꯂꯗꯧꯅꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯋꯥꯔꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯤ ꯂꯥꯏꯖ ꯋꯥꯔꯤꯗꯨ ꯇꯞꯅ ꯑꯁꯨꯝ ꯂꯤꯊꯔꯛꯏ ꯑꯦꯜꯁꯤꯅ ꯆꯦ ꯑꯗꯨꯗꯤ ꯅꯪ ꯀꯃꯥꯏ ꯇꯧꯔꯦ ꯂꯥꯏꯖꯅ ꯍꯥꯏꯔꯛꯈꯤꯒꯦ ꯏꯕꯦꯝꯃ ꯉꯥꯏꯈꯨꯑꯣ ꯔꯣꯁꯂꯤꯟꯅ ꯑꯗꯨꯗꯒꯤꯔꯣ ꯅꯣꯏ ꯄꯥꯕꯨꯡꯅ ꯁꯣꯛꯂꯒ ꯂꯩꯔꯤꯁꯦ ꯂꯥꯏꯖꯅ ꯃꯥꯅꯤ ꯊꯥꯖꯅ ꯃꯈꯥ ꯍꯥꯏꯔꯛꯑꯣ ꯂꯥꯏꯖ ꯋꯥꯔꯤꯗꯣ ꯑꯁꯨꯝ ꯂꯤꯊꯔꯛꯂꯤ ꯊꯥꯖꯅ ꯑꯗꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯨ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯕꯨ ꯔꯣꯁꯂꯤꯟꯅ ꯐꯠꯇꯕ ꯃꯈꯣꯏ ꯈꯔꯅ ꯐꯠꯇꯕꯒꯤ ꯋꯥꯅꯤ ꯑꯐꯕꯗ ꯃꯥ ꯑꯃ ꯂꯩ ꯀꯩꯅꯣ ꯂꯥꯏꯖꯅ ꯆꯨꯝꯃꯦ ꯔꯣꯁꯂꯤꯟ ꯅꯪꯅ ꯍꯥꯏꯕ ꯑꯐꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯨꯝꯊꯤꯟꯁꯨ ꯑꯃꯅꯤ ꯑꯦꯜꯁꯤꯅ ꯆꯦ ꯍꯧꯖꯤꯛ ꯆꯦꯅ ꯇꯨꯝꯊꯤꯟ ꯍꯥꯏꯗꯣ ꯆꯦꯕꯨ ꯀꯟꯕꯤꯔꯝꯕ ꯅꯨꯄꯥꯗꯨꯔꯣ ꯂꯥꯏꯖꯅ ꯃꯥꯅꯤ ꯔꯣꯁꯂꯤꯟꯅ ꯑꯗꯨꯒ ꯗꯥꯝꯆꯥ ꯍꯥꯏꯗꯨꯅ ꯀꯅꯥ ꯊꯥꯖꯅ ꯍꯣꯏ ꯑꯗꯨꯅꯤ ꯀꯅꯥꯅꯣꯕ ꯅꯪꯅ ꯗꯥꯝꯆꯥ ꯍꯥꯏꯗꯨꯅ ꯂꯥꯏꯖꯗꯨ ꯇꯞꯂꯞꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯗꯥꯝꯆꯥ ꯍꯥꯏꯗꯨꯁꯨ ꯃꯥꯅꯤ ꯑꯦꯜꯁꯤꯅ ꯆꯦ ꯔꯣꯁꯂꯤꯟꯅ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯇꯨꯝꯊꯤꯟ ꯍꯥꯏꯈꯤꯗꯥꯏꯅꯦ ꯊꯥꯖꯅ ꯑꯗꯨꯅꯤ ꯃꯤꯒꯤ ꯃꯃꯤꯡ ꯇꯨꯝꯊꯤꯟ ꯀꯧꯖꯕꯗꯣ ꯃꯥꯅꯒ ꯗꯥꯝꯆꯥꯒ ꯑꯣꯟꯊꯣꯛꯂꯗꯅ ꯏꯕꯦꯝꯃ ꯅꯪ ꯌꯥꯝ ꯉꯝꯃꯤꯀꯣ ꯑꯉꯛꯄꯅꯤ ꯉꯝꯃꯤ ꯅꯪꯒꯤ ꯄꯋꯥꯔꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯄꯨꯂꯞ ꯅꯣꯛꯏ ꯂꯥꯏꯖꯅ ꯑꯩꯅ ꯀꯧꯈꯤꯕ ꯅꯠꯇꯦ ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯔꯣꯁꯂꯤꯟꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯖꯅ
ꯑꯗꯨꯒꯤꯁꯨ ꯋꯥꯔꯤ ꯂꯩꯌꯦ ꯊꯥꯖꯅ ꯍꯥꯏꯔꯛꯑꯣ ꯀꯩꯅꯣ ꯑꯗꯨꯗꯤ ꯂꯥꯏꯖꯅ ꯑꯁ ꯑꯩꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯂꯩꯅꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯉꯝꯗ꯭ꯔꯦ ꯔꯣꯁꯂꯤꯟꯅ ꯍꯩꯃ ꯃꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯊꯥꯖꯅ ꯑꯣ ꯂꯥꯏꯖꯕꯨ ꯐꯠꯇꯕꯤ ꯑꯗꯨ ꯍꯥꯏꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯣ ꯑꯦꯜꯁꯤꯅ ꯐꯨꯝꯂꯒ ꯊꯝꯕꯁꯦ ꯋꯥꯏ ꯍꯥꯏꯅꯕꯅꯤ ꯍꯥꯏꯔꯛꯑꯣ ꯁꯠ ꯔꯣꯁꯂꯤꯟꯅ ꯊꯥꯖ ꯅꯣꯏ ꯑꯉꯥꯡꯁꯤꯁꯨ ꯍꯩꯗꯤ ꯍꯩꯈ꯭ꯔꯦ ꯂꯥꯏꯃ ꯋꯥ ꯉꯥꯡꯕ ꯀꯥꯇꯤ ꯊꯥꯖꯅ ꯍꯩꯕꯅꯤ ꯍꯩꯃꯟ ꯁꯤꯡꯃꯟꯗꯅ ꯃꯁꯤꯡ ꯊꯣꯛꯂꯕꯅꯤ ꯑꯦꯜꯁꯤꯗꯨ ꯍꯟꯗꯛꯇꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯨꯝꯂꯛꯇꯦ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯔꯣꯁꯂꯤꯟꯅ ꯑꯣꯍꯣꯏ ꯑꯉꯥꯡ ꯅꯪ ꯀꯔꯤ ꯆꯥꯏ ꯋꯥ ꯉꯥꯡꯕꯗ ꯃꯍꯩꯗꯣ ꯑꯦꯜꯁꯤꯅ ꯑꯗꯨꯔꯣ ꯑꯩꯈꯣꯏ ꯃꯃꯥꯅꯅꯦ ꯆꯥꯛꯀ ꯌꯦꯟꯖꯥꯡꯒꯗꯣ ꯌꯥꯝ ꯄꯤꯖꯕ ꯑꯗꯨꯒꯤ ꯍꯩꯔꯤꯕ ꯂꯥꯏꯖꯥ ꯈꯪꯍꯧꯗꯅ ꯈꯨꯄꯥꯛꯇꯨ ꯍꯧꯅ ꯈꯨꯔꯛꯏ ꯑꯗꯨꯒ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯉꯥꯡꯅ ꯄꯣꯏꯟꯇ ꯁꯤꯠꯈ꯭ꯔꯦ ꯅꯍꯥ ꯅꯩꯈ꯭ꯔꯦꯕ ꯔꯣꯁꯂꯤꯟꯅ ꯌꯥꯔꯦ ꯅꯪꯕꯨ ꯋꯥꯔꯤꯗꯨ ꯂꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯊꯥꯖꯅ ꯑꯗꯨꯅꯤ ꯍꯥꯏꯔꯛꯎꯕꯁꯦ ꯂꯥꯏꯖꯅ ꯅꯣꯏꯁꯨ ꯉꯥꯏꯉꯝꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ ꯂꯤꯔꯛꯀꯦ ꯀꯩꯗꯧꯕꯒꯦ ꯂꯥꯏꯖꯥ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯊꯥꯖꯅ ꯌꯥꯏ ꯅꯪꯒꯤ ꯗꯝꯆꯥꯗꯣ ꯌꯥꯏ ꯔꯣꯁꯂꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯏ ꯅꯪꯒꯤ ꯃꯪꯂꯥꯟꯒꯤ ꯍꯤꯔꯣ ꯗꯝꯆꯥꯗꯣ ꯆꯞ ꯆꯥꯅꯔꯦ ꯀꯧꯕ ꯑꯗꯣ ꯍꯤꯔꯣ ꯑꯣꯏꯈꯤꯕꯗꯤ ꯇꯥꯏꯕꯪꯗ ꯅꯠꯇ꯭ꯔꯣꯅꯦ ꯑꯦꯜꯁꯤꯅ ꯑꯁ ꯆꯦ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯥꯕ ꯊꯥꯖꯅ ꯑꯗꯣ ꯅꯪ ꯁꯤꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯔꯝꯂꯒ ꯂꯥꯏꯖꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯌꯦ ꯑꯗꯣ ꯔꯤꯌꯦꯜꯁꯨ ꯅꯠꯇꯕꯗꯨꯕꯨ ꯔꯣꯁꯂꯤꯟꯅ ꯑꯗꯣ ꯅꯪ ꯅꯨꯄꯥꯗꯨꯅ ꯑꯁꯦꯡꯕꯩꯒ ꯍꯥꯏꯔꯛꯂꯗꯤ ꯀꯃꯥꯏ ꯇꯧꯕ ꯂꯥꯏꯖꯥ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯤ ꯌꯥꯗꯣꯏꯅꯤ ꯀꯩꯅꯣ ꯊꯥꯖꯅ ꯑꯌꯥ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ ꯔꯣꯁꯂꯤꯟꯅ ꯑꯣꯍꯣ ꯃꯨꯟꯅ ꯁꯤꯡꯒꯧ ꯂꯥꯛꯄꯤ ꯂꯥꯏꯖꯅ ꯑꯍꯥꯎꯅꯦ ꯊꯥꯖꯅ ꯑꯥꯏ ꯈꯨꯝꯗꯅꯒ ꯇꯧꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯣꯟꯅ ꯁꯤꯡꯒꯧ ꯂꯥꯛꯄꯤ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯑꯃꯨꯛ ꯅꯣꯛꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯔꯣꯁꯂꯤꯟꯅ ꯆꯠꯅꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯊꯦꯡꯉꯤ ꯊꯥꯖꯅ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯉꯝꯕꯅ ꯐꯠꯇ꯭ꯔꯣ ꯔꯣꯁꯂꯤꯟꯅ ꯑꯍꯣꯏ ꯌꯥꯏ ꯆꯪꯉꯝꯁꯤ ꯊꯥꯖꯒ ꯔꯣꯁꯂꯤꯟꯒꯗꯨ ꯂꯥꯏꯖꯒꯤ ꯃꯄꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯛꯂꯝꯃꯤ ꯊꯥꯖꯅ ꯄꯥꯕꯨꯡ ꯔꯣꯂꯦꯛꯁꯅ ꯏꯆꯥꯁꯤꯡ ꯂꯥꯛꯂꯝꯂꯤꯕ꯭ꯔꯥ ꯔꯣꯁꯂꯤꯟꯅ ꯑꯍꯣꯏ ꯄꯥꯕꯨꯡ ꯊꯥꯖꯅ ꯄꯥꯕꯨꯡ ꯆꯥꯛꯀꯗꯣ ꯌꯥꯝ ꯆꯥꯁꯤꯟꯒꯗꯧꯅꯤꯀꯣ ꯍꯛꯆꯥꯡ ꯁꯣꯛꯄ ꯌꯥꯄꯣꯟꯇꯦ ꯔꯣꯁꯂꯤꯟꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯀꯩꯅꯣ ꯆꯥꯕ ꯌꯥꯕꯒꯗꯣ ꯄꯨꯡꯆꯥ ꯆꯥꯁꯤꯟꯒꯗꯧꯅꯤꯀꯣ ꯆꯥꯅꯤꯡꯗꯦꯅ ꯇꯣꯛꯄꯒ ꯌꯥꯄꯣꯟꯇꯦ ꯔꯣꯂꯦꯛꯁꯅ ꯍꯣꯏ ꯆꯥꯗꯣꯏꯅꯤ ꯑꯗꯣ ꯅꯣꯏ ꯑꯅꯤꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯊꯥꯖꯅ ꯀꯨꯏꯔꯦ ꯄꯥꯕꯨꯡ ꯆꯥꯛꯀꯁꯦ ꯁꯤꯗ ꯆꯥꯔꯤꯅꯤ ꯔꯣꯂꯦꯛꯁꯅ ꯑꯣꯍꯣ ꯏꯄꯥꯗꯤ ꯍꯛꯆꯥꯡꯁꯤ ꯉꯝꯗꯗꯅ ꯏꯆꯥ ꯍꯣꯏ ꯂꯥꯛꯄꯒꯗꯣ ꯀꯔꯤꯝꯇ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯔꯣꯁꯂꯤꯟꯅ ꯄꯥꯕꯨꯡꯅ ꯇꯨꯝꯃꯒ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯝꯗ꯭ꯔꯕꯅꯤ ꯔꯣꯂꯦꯛꯁꯅ ꯑꯣꯍꯣ ꯉꯥꯏꯈꯣ ꯅꯣꯏꯕꯨ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯂꯤꯔꯣ ꯊꯥꯖꯅ ꯆꯠꯂꯒꯦ ꯇꯧꯕꯅꯦ ꯄꯥꯕꯨꯡ ꯔꯣꯂꯦꯛꯁꯅ ꯍꯣꯏ ꯆꯠꯂꯣ ꯔꯣꯁꯂꯤꯟꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯣ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯅꯥꯕ ꯐꯔꯣꯀꯣ ꯔꯣꯂꯦꯛꯁꯅ ꯍꯣꯏ ꯏꯆꯥꯁꯤꯡꯒꯤ ꯕꯣꯔꯗꯒꯤ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯅꯥꯕ ꯐꯕ ꯑꯣꯏꯖꯔꯒꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯔꯣꯂꯦꯛꯁꯅ ꯍꯣꯏ ꯃꯈꯣꯏꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯗ ꯍꯤꯌꯥꯏꯅꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯍꯤꯌꯥꯏꯅꯨꯅ ꯏꯆꯥꯁꯤꯡ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯔꯣꯁꯂꯤꯟꯒ ꯊꯥꯖꯒꯅ ꯏꯃꯥ ꯍꯜꯂꯒꯦ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯆꯠꯂꯨꯔꯣ ꯂꯥꯏꯖꯅ ꯑꯗꯣ ꯏꯃꯥ ꯑꯩ ꯑꯁꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯨꯈꯤꯒꯦꯀꯣ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯆꯠꯂꯣ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ ꯂꯥꯏꯖꯅ ꯍꯣꯏ ꯏꯃꯥ ꯔꯣꯁꯂꯤꯟꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯅꯣꯏ ꯑꯅꯤ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯣ ꯑꯦꯜꯁꯤꯅ ꯑꯩ ꯂꯩꯍꯧꯒꯦ ꯍꯥꯏꯈꯤꯗꯦꯀꯣ ꯅꯣꯏ ꯆꯠꯄ ꯍꯧꯔꯝꯅꯣ ꯑꯦꯜꯁꯤ ꯍꯤꯌꯥꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯆꯠꯂꯒꯦꯀꯣ ꯍꯤꯌꯥꯏꯅꯨꯅ ꯍꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯃꯈꯣꯏꯕꯨ ꯐꯅ ꯁꯥꯡꯅꯐꯥꯎ ꯊꯤꯟꯕꯤꯔꯝꯂꯦ ꯂꯥꯏꯖꯅ ꯑꯗꯨꯗꯤ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯒꯦꯀꯣ ꯅꯣꯏ ꯆꯠꯈ꯭ꯔꯣꯕ ꯔꯣꯁꯂꯤꯟꯅ ꯍꯣꯏ ꯃꯤꯁ ꯐꯖꯕꯤ ꯃꯪꯂꯥꯟꯒꯤ ꯍꯤꯔꯣꯏꯅꯤ ꯇꯥꯏꯕꯪꯒꯤꯗꯤ ꯈꯪꯗ꯭ꯔꯦꯀꯣ
ꯂꯥꯏꯖꯅ ꯅꯪꯒꯤꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯊꯥꯖꯅ ꯍꯣ ꯌꯥꯔꯦ ꯂꯩꯍꯧꯔꯣ ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ ꯑꯦꯜꯁꯤꯅ ꯆꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯂꯥꯏꯖꯅ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯔꯣꯁꯂꯤꯟꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯃꯤꯅ ꯐꯥꯕꯤꯈꯤꯅꯤꯕ ꯅꯁꯛ ꯐꯖꯕꯅꯤꯅ ꯊꯥꯖꯅ ꯍꯣ ꯐꯖꯔꯁꯨ ꯀꯟꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦ ꯃꯣꯏꯒꯤ ꯃꯪꯂꯥꯟꯒꯤ ꯍꯤꯔꯣ ꯗꯝꯆꯥꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯀꯟꯈ꯭ꯔꯗꯧꯅꯤ ꯂꯥꯏꯖꯅ ꯑꯁ ꯇꯥꯅꯤꯡꯗꯦꯕ ꯅꯨꯡꯁꯤꯃꯕꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯑꯗꯣ ꯃꯟꯗꯦꯗꯒꯤ ꯂꯣꯏꯅꯃꯛ ꯀꯥꯔꯛꯎꯀꯣ ꯁ꯭ꯀꯨꯜꯗꯣ ꯔꯣꯁꯂꯤꯟꯅ ꯀꯥꯔꯛꯇꯣꯏꯅꯦ ꯂꯥꯏꯖꯅ ꯊꯥꯖ ꯅꯪꯗꯤ ꯊꯥꯖꯅ ꯑꯁ ꯈꯪꯗꯦꯗ ꯑꯩꯗꯤ ꯅꯨꯡꯗꯝꯒ ꯅꯥꯏꯗꯦ ꯂꯥꯏꯖꯅ ꯑꯁ ꯅꯨꯡꯁꯤꯗꯦꯕꯀꯣ ꯍꯣꯏ ꯌꯥꯔꯁꯦ ꯑꯗꯣ ꯕꯥꯏ ꯕꯥꯏ ꯔꯣꯁꯂꯤꯟꯅ ꯕꯥꯏ ꯕꯥꯏ ꯃꯪꯂꯥꯟꯒꯤ ꯍꯤꯔꯣꯏꯅꯤ ꯊꯥꯖꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯏ ꯕꯥꯏ ꯃꯣꯟꯅ ꯁꯤꯡꯉꯧ ꯂꯥꯡꯄꯤ ꯇꯣꯡꯉꯝꯕꯤ ꯍꯤꯔꯣꯏꯅꯤ ꯂꯥꯏꯖꯅ ꯑꯁ ꯌꯥꯔꯦꯀꯣ ꯑꯗꯩꯗꯤ ꯅꯣꯏ ꯅꯨꯡꯗꯨꯝ ꯆꯥꯔꯛꯂꯅꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯦꯜꯁꯤ ꯊꯥꯖ ꯑꯃꯗꯤ ꯔꯣꯁꯂꯤꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯥ ꯑꯁꯨꯝ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ